खुरुमजरे ISTV News Bank Tabriba Puno Taram Noksri Hujahan Bada Murbe Pau Nubisi NSN Ayamgi Matakta Sarkana Lokopam Topa Tabak Lokot Kani Haina Chief Minister Okram Ibobina Haikre Hozipok Sanano Pizri Law and Order Hybasi State Ki Subject Oibana NSN Ayamgi Matakta Sarkarama Labigi Lokopam Topa Tabak Adu Subsana Lokot Kani Haina Chief Minister Okram Ibobina Nasi Deputy Speaker Preso Simre Unabalakpada ISTV News Ta Fongdoramle Narang Deputy Speaker Preso Simre da Attack Satar Kiba Dugi Matanga Chief Minister Okram Ibobina Preso Simre Ki Quarter da Laktuna Todo Dugi Matanga Wari Sanaki Chief Minister na Lakpadu da MLA N Biren Zahamlung Panmai Suloiner Ki Chief Minister Okram Ibobina ISTV News Ta Fongdoram pada democracy se peleba mada hingsa gi mafam ama phabu leiroi nomoi parga miam da kihanduna praja singi hak mat naba khonaba kaidonung da mai pak pangamroi NSN IMna bharat sarkar ga ceasefire tonaduna sandi wari sanari basida Manipur sarkar nasu mateng pangnu laklibani ceasefire gi ground rule thugaiduna NSN IMna satharikliba thabak singa sigi matangda sarkar na prime minister amadi home minister da pau pidun khagan kre ngarang deputy speaker preso simre da satharikliba attack adu yamna laibak thibani Sarkar amal lai haibat sabsaba khanganaba makoigi mathakta lokapon thopa thabak sing lokkanaba honagani haike Lambamasi Takiba MP Kaya Parliamenta Miamgi Isu Sing Pukatana Tumina Tumduna Leba Sahi Yamle Asigu Mamio Sing Congress MLA Minister Kayana Board Pinaba Abu and Board Komba Asidi Praja Sing Bopang Basibani Haina Inner da CPI Miref Oriba Dr. M Narana Langtawal Kendrugi Manung Senba Naram Leke Pangtupa Miamgi Mipam the Haikre Manamakata Duna Praja Sing Rasrati Dolgi Wafam Natana Manipurgi Tabak Tobang with the Mamio Sing Parliamenta Tabgi Tangai Fedulakle Doltoina Hong Losing Basaba Miedu Kanano Habamiam the Kangi How Kimatamda Mark Magna Karitoki Habidu Kantaninge Mana Makataraduna Political Party Masamasakana Punsina Dunomapu Sogatpurina Miam Nungsibi Sang Noman Nomugi Hengala Libasina Mikalasida Mark Swedena My Pakani Habi Tazabali Haike Iputare Surabanina Palang the Lakum with Habani Soyo in Hai Adu Aina Hagachaning Palang da Lakum Tazana Shanabi Horo Parliament the 100 Aina Yojarage Set Kiba Nonga Matunda Singmerong the Leba Eastern Motor Manaktage Contra Suba Sam Rifles na hand grenade Amaleramba Temerakpatagi Aswangam Yaudana Lokat Krahari Transport Department na election gi Singi district kada Gari Watli Haibasi Transport ki Deputy Director BK Sarmana Tuan Bani Haina Manipur Truck Owners Welfare Association ki President H Ranjit na ngasi MG Avenue de Leba Association ki Office Pangto Pawmi Sing Unabada Fongdokre Pawmi Sing Unabadu da Diverse Union ki Mute Kangbu Madi Bus Owner Association ki Mute Sing Surya ki Ranjit Makata duna Transport Department na Thasi ki Tang Ahum dagi Mikhal ki Dama Register Tawdaba Madi Gari Mapu Juna Tabakangbu Kharaga Deputy Director ga Manarga Mikhal gi Gari Sing season na bahona ki Gari Kona da badagi association da khangalak padagi Gari Sing piki handaki election asida Transport Department na Gari Mapu Sing da samum naba thwa naba thosul kya sathai mari lenaba department gi officer amadi minister kayana mieng sangbiu Malaiba Sing action lokatrabadi Election Commission of India da wakalagani haike Club ki demonta di kaimba problem ama bhumul leke all districts indagi Tamelong dagi Churasampu dagi Ukhul dagi Senapati dagi ADC koi kano dagi makan gi kangkong dagi requirement si truck piu haina pirakpa matamda BK Sharma pibangam bide BK Sharma pibangam bide kari maram gi pibangam bidri no haibasi koi sapsana thange maram di Manipur da truck association ama chau na le Inclusive Education for Disabled at Secondary Education IEDSS Iskungi Makada Class 10 to 12 Fobbing Manung the Labor Mahiri Singda Selgimatin Pangli Haina SCERT Deputy Director IEDSS Maniratana Nasilampal Pataleba SCERT Hold Pangtopa Disabled or Mahiri Singda Selgimatin Pibagi Tarunga Mari Lenena ISTV News ka Unaba Fondoro Cre Nasiki Tarumada Infalius Impal West Thawal Bisnupur Amadi Surasampur District Manung the Labor Block Tarada Class 9 ge Class 12 forward leba disabled person singna sarugaki Mairoi kyada selgimateng pikiba thormaduda manirtanna scheme asigi maroiba pandamdi mima nadreba singbu selgimateng piduna maima sing ningthina tamanba ngamna batabak paikhatpani haiki station na mulite station has na apna topa paina apna state na piwa masi central state na pido gadi yadaba
and often the top of the heaven active 2013 14 11 okay 12 13 people were 13 14 is often we the first story machine low vision 264 ni blindness now 14 ni auto 110 ni the hearing impairment 71 mentally data 121 ni leprosy pure no one ko masi often yelene masi su Manipur Excise Department na satharpa drive ki saru ama oina ngarang su andro parking degi mioi tarani thoi amasung game village degi mioi manga ga loinana ju liter samri kun fagale hari Vairodan Maxwell Hindi Primary School da hangdokliba Eco Club singi mifam ngasi Center for Environment Education National Green Crops ke official kangbuamna ngasi yangchenkhre yangsinbadu da program coordinator Simanta Kalita amadi Manipur Pollution Control Board ke Eco Club in charge scientist KS Tomana Saruga ke Mayoi singa hakthengna unaduna Eco Club ki matang na khangan ke school gi headmistress KS Sunitana akoibagi fibam pagalhanaba Eco Club sing asi school sing da hangduna akoibagi fibam pagalhanaba thabak paikatkani haike अखोगी हौसिकी हवा नोंसी सेंगक्तबसिदा अदो खलसे कायरक्तनबगी दमक्ता स्कूल सिदा सुंबा इको क्लब से हांगागा आंगांसिंग जम अमुताना खंगना ससखरगदी खितंग कनबा ngamjagatra haina अखोई ओजासिंग खुसमनरगा इको क्लब की स्टूडेंट सिंग सिजु मसिदा याहोलगा उपांबी मसा मसा सिंग थाजाबा अदुगा याम सिनबा जगा सिदा अखोई गमला दा तौरगा सेमजाबनी लमलेजेदबगी असिगी दमक्तसु खंगत पिराखोगी दमक्ता यामना हराव नुंगाइबा खुंदोक्से Sumang Lila Degamari Lenena Sahi Kudingi Leptani Piba Toksom Iboyama Award Handak Sahi Yoina Sumang Lila Ge Director Nabawari Padapiragani Haina Sumang Lila Council Secretary S. Hemantana Council Sigi Office Pangtopa Pawmi Sing Unabata Fondokre Pawmi Pamatuda Council Ge President Gunisendra Vade Award Donor Hero Toksom Susurgaki Laliba Tangtara Nitu Pangtoka Duba Tormasida Free Medical Camp Amusu Pangtokani Award Sida Salona Lupalising Kul Solemn De Saida Sanjauri Heidi Sumang lai kalakar sinda piba khwaidagi ikai kumnaba sanman yawba patraga loinaba abagi rupalising kungi mana aduga citation sal si yawba ewara se koi muzannaba warepa haidare warepa naba sumang lagi director the pijagani Manipur Science and Technology Council Mastekna Aquariums and Floriculture Entrepreneur Gap Khosamnaduna Anik Suba State Level Aquarium Exhibition Come Flower Show Ngasidagi DM Kolestaleba Manipur Science Aquarium da Hodokre Taramadu da Science and Technology Director Uttam Sri Laishram Mastek Director TS Surendranath Amadi DM College of Commerce ke Principal Brajakumar na Maroiba Music Winner Sarugaki Director Uttam Sri Laishram na Mizoram da Lai Lalonbada Mai Park na Hingba Myoikya Laire Manipur so lay lalonbada mai panam ki maram kya lay entrepreneur singna masida thawa yauna mai onsalani haike ki variety kharadi apanda ki sure puraga masada akogi aquarium da thamaga camp azai can have puraga potential for export mapanda yom pok na baki adum ka potential to dai na takti re so sum activity mein am lai basi akogi improvement for economic growth masih self-employment thangna ba masih potential man tabna sugumba masih leading role man lawraga lakani na thajije LRS India na sinuna numit nini sumna satagada Iju Expo Fair ngasidagi lamnan basangna da hokre taramasiga mari lenena mangarak suba state level scholarship test supangthoki taronga mari lenena LRS India ge manager Dr. L Ravindrona class 12 pass tawba matungda mapalamda larik tambada khudong sananaba Iju Expo Fair si pangthokpani prayasida mapalam ge college tarat amadi university ahongi news singna saruyari wayo singna makhuiga lemna unaduna apamba sing khangba Haike 10+2 exam loraga angang singse kitang kaini frustrated oiba magi career decision lobagi matang na sabsaba matam oiba haidare si sabsaba matam su oraga koina masai dang sai gi mapalom da leiba college mayama universities mayama yaudi se koina mode invite oraga sida la laga oi laiba representative singsina college ki maram da boiro adegi sigi mai course maram da boiro adegi career counseling to bugi boiro na admission to bugi boiro atu information mayam se seda koina free da haide angang sing lang khara mating ojana ba na koina to bai tare loisilakpada ngasigi maru pau amukhana bijre NSN IM gi mathakta sarkar na lokhatpam thokpa thabak lokhatkani haina Chief Minister Okram Ibobina haikre
ISTV News Peng Tabu Puno Po Aroi Poina Khomjare